Kabol ikai deleba mau Imphal market ki temporary set to thamba yongcha kyauna tongan ba potlam kaya ngarang sakhang da busing Hurankhre haidi. Hiram asiga mari lainana ngasi TOMTV na mafam adu da chatuna yengsiluba matamda market set asigi washroom gi pipe singsu sakhang da busing na thugairam bathengnakhei. Mau Union Imphal ki president Puni Losina TOMTV da phongdorakpada market set asida thamliba potlam sing sakhang da busing na tawning bata tawduna leire ngarang ahing yongchak bora kaya yauna tongan ba potlam kaya Hurankhre. Mamang dasu market set asigi washroom da puba pipe kaya thengkhang kaya da yekhai thingaiba tawramlabani. Kanana karigidamak atamnana tawba manba mawong asi market set asida tawrakpano haiba asi phawbugi oina khangma ngamdri. Lengangna hiram asigi matangda lokhatpam thokpa thabaksing lokhatbiu mafam asida police packet ama hangbiu loinana CCTV camera haptuna pamdaba thodoksing thoktana phonasi haikhe. Chingamani tamani ki marakta nungsi chanaba amadi manana chawkhatpa puraknaba lenga asin honariba sida thawong sing asina chawna singnari. Laga potchai huranba isingi tutti pipe gumba thugai biba asigumba se tororak gumba shure maramanduna asigumba se mutunda tawdona ba akhoi ikai khumnaraba huji government pairiba aduga police gumba sina chanbiduna packet ama hangbiba aduga huji ge akhoi ge temporary market habse khara thugai ba yadana ba permanent market permanent ge khara mina thugai ba yaroi daba lastin oiba yaba gumba mana shembiraba aduga CCTV ama king biba adu manthata amo police market police ke packet ama shoesida hangbirabdi ashumba she mutumanaw da amuk tora roidra hena akhoi ge huji thawpuri ba government ge manthata sa akhoi request taw janinge chanbiduna makhoina migen chanbiduna akhoi a chingdegi yam waraga noma gi khara shirlaga tawriba aduga mayam ge insan chingda gi phangdaba mayam she akhoi ge tam gi misho khara chamina ba yomina raga tomina ba yam waraga pubira pashe mayam gi interest se akhoina khara ngakchen biraga makhobo yenshin bishe hena mayam gi mamangda aina mayam gi muhut oina ikai khumna duna request awjari aduga ashida taptana huranba thugaiba tawribase kari nongai tabagi laibagi tawbano adu ashigumba se akhoi gi police gumba akhoi ge thaw puriba singna chanbiduna kana tawbno haibadu phajan biba aduga thigat piba tawbiradi akhoina yam harawani na makhoi ge manakta akhoi ge tarafdagi request tawjari Nakalam romda chingilam singda puthokpa mahau leiraba lamdamusuge mana masing sing hena chawkhal henduna sin bathungna fanghanaba awana thidana akan mamongda honariba amadi imung manunggi awana kharada oirabasu mating oinaba honajariba singasida singnarakpada natana tunglam chatta solakadra haibasi achawbo hangama oiri